State asida laingak sembang ngambagi MLA masing laina haujik fauba popular government ama sembang ngamdaba haiba si yamna ikai ningai ni haina SHIV SENA Manipur Pradesh ki maikaidagi MLA singi mafamda thamlakle loina namiyam gi mihut oiriba sing asina laingak sembang ngamloidabu oirabadi mathangi election da miyamna amukhanna makhoibu mihut oina thagatlakanu haina shu appeal tawrakle Imphal ki Babuparada laiba SHIV SENA ki state office ta Paungmi Shinga unabada party asigi state president M Tombina BJP MLA singna laingak sem nabagi pandamda MLA singi oiba mifam amma pangthok naba tawbada pangthok hankidabagi maram kari maram gino haiba wahang hanglakladuna India laingak na state asida yengliba mityang asi yaningde MLA singna su miyam gi mihut ama oina chap chaba thabak tawfam thoi Laingak sembang ngamloidabu oirabadi miyam gi mihut oibadagi tokpana hena fai haina pendaba fongdorakhi loinana governor na chayol amagi manungda ching amasung tamda lairiba illegal arms sing pikhatlaknaba hairiba si nakal animak job manaba mityengda chathabiyu karigumma nakal amakhakki yengduna chathaba tarabadi maduda thorakpa afafatta pumba governor na pugadabani haina tombina fongdorakle PRC थानी की मतुंग दई दी एक्सटेंड तौर पे आए डिजॉल्व तौर पे आए अदोम मतुंग द वोट का दो मानते हुजिसु आई MLA मैम द हाजिरिसने बा नोय लेबा की ओइन खल्लगा लीडर म खल्लगा अतु मतम द थानी सुद्रिङै मनुंग द नोय लीडर म खल्लगा गवर्नमेंट नम लैन ब होन बसे मसि तौबियो नत्रगदि नोय से हिस्ट्री इ ले होरने बा मैजिक नंबर लैलेन गवर्नमेंट सेम द बसे याम इकाई निगाई नि को अस साथी इकाई अखोय थोर यान सिजग रगे होय तल्लेबा अदु नहान की मीटिंग दुसु मोय मैम पुनसनरगा अखोय कमदौ सिगे मणिपुर कमाई कंसिगे न खन्ननबगी फमनी अदु अतै नते नहारगा फमगे हाइदेबा सिदि अखोयगी कनो तारेबा आई हाइनिंग दे सिदि